English amaga chamapan ga yankhai mathoida base year oiduna NRC chatharaba loiraba matung Manipur da delimitation chathabiu haina Union Minister Ramdas na Home Minister Amit Shah da cherol pisin khrai Manipur gi oina hauzik delimitation tawbasi illegal immigrants singbu legal onthoknabagi khongthang oina thokani haina RPI Athwale gi National Secretary Mahesho Thongnaujam hairi English ingani amagi Manipur census report ta leikiba che nabakayana Manipur da chang manadaba mongda missing hengat kiba dugi akupa marol suna yawba cherol ama Mahesho na Union Minister Ramdas ta pisinduna hiramasigi matang da mamutana khanaraba matung Manipur gi delimitation process asi matam khara lepinaba Amit Shah da cherol adu pisin kibani hairi Union Home Minister da pisin ki bacherola duda Manipur da leiri bache na bapumbagi documents singsu attached tauki hairi hiramasiga mari lainana Mahesho na thadoropa video release amada Delimitation Act 2002 gi matung inna English ingani amagi census to yumfam oiraga delimitation chathabatarabadi Manipur da khundari ba yelhomi singna masagi maramda masagi right mangba khaktanatana tungda achauba amangba kaya lakani Census asigi matung ina Kangpopi amadi Churachandpur na chingba district ayada hengatfam thokpa missing gi changdagi ka hena hengalakpadagi matam aduda maikai kayada charangna thokibani listing ani amagi census report ta India gi oina listing amaga chamapan ga mari futara mathoi dagi listing ani ama fawbagi decadal growth asi chada kun mathoi dasmik manga sino oikhi adubo Manipur gi oina di chada kun tra dasmik sino ani oi Chay naba kaya si kong naba English nga chamapan ga yankhai mathoi da base year oiraga Manipur da NRC mapung fana chathaduna mitop khandok laba matung da delimitation chathagadabani haina taksilakli Chief Election Officer Chi CEO na 2025 ki January ki tang 6 January 2025 ta CEO na thopa matam da final elector to population haibadi EP ratio se koi abnormal oiba haitare some normal da laitaraga EP ratio se 60 to 65 ratio muni lena do se adubu some districts haibadi Kangpopi haizerege Kangpopi da 34.6 ratio labor kai it is very abnormal si maram chungcha cha de aduna takpadi abnormal population laire voters masinga koigi electoral voters bona fide oiba voters ka population ga ratio si chana dre haibado adugi yamna nemba ratio EP ratio duna dum taksarabani haitare